Akasbani Imphal Ngangom Kiran Pau Pajari Ahan Madamaro Pau Manipur Santi Hanjalhana Bhanabada Lanmium Sungasam Rifles ki Tabak Taki Potar Bamioshina Mateng Pangbinaba Mukhyamatri Nong Thumam Biren Apil Tauri Manipur State Archives na Malem gi miyamda Manipur gi maramda ningthina khanghna bhanabada achobu thaudang lauri amashung numit nipu mangani chathagadaba mahakkumba mela gi ngarang ahobu numitta bhakta koti ama makai henmana saruk yaki Manipur Santi Hanjalhana Bohanabada Lanmi amasung Assam Rifles tagi thabak tagi pothar ba miyosingna mateng pangbinaba Mukhyamatri Nong Thumam Biren apil tauri Armed Forces Veteran Day gi mangoinana ngarang Mukhyamatri gi Bangloda Lanmi gi makok thongba oina thabak toramba miyosing amadi lanphamda thauna phana laikhidraba Lanmi gi loina bisingbu taramna okpagi thoramda Mukhyamatri na hai thabak tagi potharaba Lanmi amasung Assam Rifles gi miyosingna Manipur gi wathok asi loisinduna Santi purukna bohanabada amaga pau phaunaduna amadi phajaba suggestion sing putoktuna thodang yabiu Manipur Assam Rifles amasung Lanmi na loriba thodang singbusu Mukhyamatri na thagatpa phongdokki Raja Police ka ningthina pau phaunaduna amaga mateng pangnaduna makha tana thabak tawminana basu Mukhyamatri na phongdokki अभी मणिपुर में जो हो रहा है इसमें आर्मी असम राइफल्स का आप लोग का जो रेस्पॉन्सिबिलिटी के साथ जो काम कर रहा है we appreciate you from the government side. The situation is improving and the normalcy is restoring slowly. I wish all of you that you will extend the full cooperation in bringing peace in the state of Manipur. I am seeking from you all the veteran also to kindly advise, suggest in bringing peace and normalcy in the state of Manipur. Rajya ki Haksal Mantri Dr. Sapam Ranjan amasung Health Services ki mihutsinga Mukhyamatri Nong Thumam Biren ngarang unadunwari sanakre. Imphal laiba Mukhyamatri ki Secretary to unakibaduda mamang sahi ki December 3 gi haukiba 100 days TB campaign mai pakna satabagi damak Mukhyamatri na thagatpa phongdokki Manipur bu TB laina laitaba lamdam ama ohinana bohanabada Health Services ki official singna makha tana sobu thodang launana basu Mukhyamatri na khanghanki Manipur State Archives na Malem gi miyamda Manipur ki maramda ningthina khanghna bohanabada achobu thodang lauri Manipur State Archives ki head amasung Deputy Director Y Yaima Devi ga Akasbani Imphal ga khanana unabamada Srimati Yaima Devi na hai Manipur State Archives ta Manipur ga mari lenaba ariba document amadi masak mathum kaya section na thamli Rajya sigi hogulagliba research scholar kaya numit khudingi laktuna makhoina pamba information sing lauri Bharat ki tongan mafam singdagisu research scholar kaya lai masigi mathakta Britain yauna malem ki tongan mafam singdagi research scholar kaya su mark talaktuna makhoina pamba information sing lauri tungi mirol da kanagadaba ahlam singna sinaramba aribu document sing ningthina thambada khudong charoi da balairabadi adugumba document sing adu Manipur State Archives ta thaminaba Srimati Y Yaima Devi na apil tauri State Archives ta lairiba record sing asi India gi tongan ba state tagi amadi North East ki scholar sing lakpiduna makhoi gi research work ka mari lainaba reference kaya lokhi even British scholar sing nasu matam mamagi lainga ka mari lainaramba record sing thiba lakhi state asigi langai pukai ama oiriba Manipur State Archives ta lakpiduna kanaba lawbiyu aduga ahal laman singna sijinaramba leibaki thongdok wathok amadi history ga mari lainaba lairik sing senabinaba laitadana mangki gadaba lairabadi archives ta sinabiyu archives ka tanabiduna thambiyu maduna tungi mirol singda mamal naidraba lan oigani haina khanjai Bishnupur Jilla ki manungda lairiba lanjanar pamiyo sing yaipa thorang singi matangda khana nainabagi mifam amangarang Bishnupur Mini Secretariat Complex ta laiba Deputy Commissioner ge office ta pangthokrai Mifamadda Manipur Human Rights Commission, Manipur State Commission for Women Amashung, Manipur Commission for Protection of Child Rights Kimihching Saruk Yaki. Deputy Commissioner Lorembam Bikram na Sabapati Widana Pangtokiba Mifamadda Rajya Sarkar ki tongan ba department sing mihching su Saruk Yaki. Mifamadda pension scheme sing angang sing larik tamada sangba textbook, school uniform, stationery items sing mahiroi sing school chathok chasin tawbugi matang amasung diabetes amadi hypertension na narba miyo singi haksel gi matang na mapung oina khanaki relief camp sing dagi lakiba miyo sing nasu makhoina thengnariba khudong charab kaya gi matang da paudam ki
असम राइफल्स सिंधुना मणिपुर की नहारोल सिंबु खा भारत की कला संस्कृति ऐतिहासिक ओरबो मफम सिंग अमसुंग विज्ञान मरी लेनो मफम सिंग यंगननबा टूर प्रोग्राम अमा था की निपान चटपा हौख्रे खोंचत असी था की तरा तरुक फाउ पांगथोकनी असम राइफल्स के सेरोलमदा हाई खोंचत असी मनुंग चन्ना हौजिक फाउबदा हैदराबाद की तोंगान तोंगान मफम सिंग चतुना येंख्रे नेशनल इंटीग्रेशन टूर असी लमदम असी नहारोल सिंगदा लैबाक की अपुन सक्तम की वखलोन हेना पोहननबगी पांडमदा पांगथोकपनी हाइरी अमरोमदा असम राइफल्स सिंधुना थासी की तरानिथोइदा कक्सिंग जिला की सेरोकुलदा लेमना लायंगबगी कैम्प अमा पांगथोखरे मदुदा मियोय 134 लायंगखी टेक्नोपोल जिला की मचीदा लैबा अहल ओरबा खुंजा सिंगदसु असम राइफल्स ना ब्लैंकेट सिंग यंथोखरे मंत्री पुखीदा लैबा असम राइफल्स पब्लिक स्कूल दसु महिरोय सिंगबु मयाई का ड्रग की मतंग वखल तहनबगी थौरम अमा ngarang पांगथोखरे हाइरी सेनापति जिला की मरेमई लियांगमई विलेज थासी की तरानिथोइदा नुपी तरुक यौन मियोय निपानदा तमथिना फुचेबगी थोंग चथरंबा दुबु लियांगमई पुइनागा रुवांगदी अमसुंग लियांगमई नागा कटिमाई रुवांगदीना यामना कन यानिंगदबो फोंदोरकली लुपसिंग असिना पुना सही तौदुना थादोरक सेरोलमदा असिगुम थोंगसिंग अमुक हना थोंदनबा मरी लेनबसिंगदा अपील तौरी जयलाइट वाइल्ड लाइफ सेंचुरी न सोनगदब खुल सिंगी खुंजा सिंगा ngarang तमिंग की डीसी ऑफिस ता मिफम अमा पांगथोखरे फॉरेस्ट डिपार्टमेंट की ऑफिसर सिंग अमदी डेप्यूटी कमिश्नर यौन पांगथोखिबा मिफम अदुदा खुंजा सिंगी वकत कया हन्न यंगसिनखी ताबिरिबो पावसी आकाशवाणी इम्फाल दगिनी नुमित निफुमंगानी चथगदब महाकुंभ मेला की ngarang अहुब निमित्ता भक्त कोटि अमा मखाई हेनमन सरुक याखी लाइनिंग लाइसोल अमसुंग कला संस्कृति की थौरंग मरी लेनबा मालेमगी ख्वाइदगी साउब महाकुंभ मेला असिगी ngarang पौष पूर्णिमा निमित्ता त्रिवेणी संगमदा लैबा घाट सिंगदा भक्त सिंगना इरुपग लोइनेना लाई खुरुमनखी भक्त सिंगना लाई खुरुमनिंगै मतमदा नोंथक्तगी हेलीकॉप्टर सिंगना लाई चाइथरखी ngasi phongo pause singi maroi pause singidam hauzik Mangsatabam Premananda leire Premananda Thagatchari Kiran Manipuri fibam phagalagli haiba Army Chief General Upendra Dwivedi gi wafam Kukizo Council ga Ministry of Home Affairs ki official singa unagadori haiba pau amadi Manipur Governor na NPP gi mihut singa unakhibagi pau na ngasi phongo pause singi maroi pau singori Sanga Express Manipuri da Manipur gi fibam phagalagli haiba Army Chief ki wafam ga loinana AR gi DG na Governor amasung Chief Minister ga unakhre haiba pau na ahanbe headline tawri Manipur ki fibam hanadagi hena mapung fan fagatle Indo-Myanmar border da surveillance kankathankre haina Army Chief na phongdokhiba wafam masi HL Express Manipur News Naharol gi thodang Gan Female amasung sanalebak ta ahanba lamaida headline tawduna phongli pawsi Imphal Free Press pongnafam People's Chronicle amari Sanga Express English ta su tongan headline sing tawduna phongli Cookie Forum na Home Ministry gi official singa unagadori haiba pauna Sanga Express Manipur gi anisube headline tawri Nupi manamdun ikai khumnaba mangan khibagi maralda koireng na luchingba UNLF na mioi ama makhongda kaptuna warakre haiba paw amasu ahambala maida phongba thengari pawasi ayam pawse singdasu ahambala maida phongnari pongfamda Cookie Zone January 13 to Home Ministry gi official singa unagadori mini pana sabatimna separate administration demand tawgadori haina anisube headline tawri NPP na governor da angam mateng pangani haiba achepat hazba pikra haiba paw amasu ahambala maida phongli NPP gi lusingba singa governor ga unakhiu gi pawasi Huyanlan Paw Manipur Mail HL Express Imphal Free Press amadi Sanga Express English ta su ahanbala mai da phongli Naharu gi thodang da lamdam asida phangliba hida kanarba pambi makhal sing pothok oina puthoktuna aikhogi economy fagadan si haiba Trade and Commerce Director Robita gi wafam anchor column the headline tawduna phongli Manipur News ta veteran armed force personnel sing CM na okre Central Force na Santi Hanjil Hannaba Lauriba Thodang Thagali Haiba Chief Minister gi wafam ahan be headline tawri Huyanlan Pauda Mariamai Khulda Lamgi Wahau da Khanarak ba Khunja Singh IM na Furambada Nupi Taruk Nupa ani Sokton like anakre haiba Pau ani sube headline tawduna phongli Pawsi ayam pawse singga su ahan bala mai da phongba thengnari Chamengong Times ta Nonegi Longmai Bazar da ahan ba oina Alphabet International haiba preschool ama hangdokhiba gi pawna ahan be headline tawri Hills Hornbill Express ta Bharat Sarkar gi thawong da NSN IM na yaning da phongdokhibagi paw ahan headline tawri privatization gi mayokta leibaga sidlaiba state government employees singna parliament ta khongjang changsing gadawri haiba paw amsu ahan lamai da phongli Kiran Thagachari Premananda aroi badamaru we paw amuhanna Manipur da Santi Hanjil Hanna na bohana bada lanmi amasung Assam Rifles ki thabak ti pothar ba mioi singna mateng pangmina ba Mukhyamantri Nongthumam Biren appeal tawri
Manipur State Archives na malem gi miyamda Manipur gi maramda ningthina khangna bohana bada chawu thodang lauri amasung numit nipu mangani chathagada mahakuma mela gi ngarang ahubu numitta bhakta koti ama makai hen mana saruk yaki pauloi jare